Manipur da President Rule lakkhraba matung security force na Tampak da leiriba Khul Ngakpa leptana Phaba punbagi thabak chattharakpabu yaningdaba phongdoktuna ngasi Waithou Kiyam Siphai Haokha amasung Thoubal Khunou gi club taranipal gi apunba loop ama oiriba Meitei community joint Co-ordinating committee na Babu Bazar da wakat mipham chatthakhre wakat mipham aduda Jun taranipal gi ihau amuk hanna lakkhnaba baton tawgano Khul Ngakpa Phaba Yaroi Luchingba ama khanduna thubada lengak semu amade Manipur da PR thubada lauthok Haina thaba play card sing sijanakhe wakan mipham aduda committee asigi treasurer KH inaucha amade women wing gi secretary Pebam Indrani na phongdorakpada Khul Ngakpa kari maramdagi thorakhibano haibase ningsingba chumme President Rule gi khudong chaba lauraga Tampak Khul Ngakpa phanaba honarakliba ase topiyo Manipur gi governor da numit 8 ni gi manungda logi wangmada paiba khutlai surrender tawrakadabani haide matang asida hainingbadi irang asi hana loisinbiyo madugi matung Khul Ngakpa gi khutlai pumnamak khongatlaga ima singna lengakta sinage maduna triba fawbudi khutlai surrender tawbagi wafam ase ima singna phibam amatada yaba ngamloi haina mahakna makhatana phongdorakhe ngasi ngarang sida Khul Ngakpa ichilnauk sing Phaba punba toina tawrakpa amasung akoida pya lakpana maram ngasi kainona governor na pya lauthokkibaga loina na Khul Ngakpa sing Phaba punba tawrakpa sigi mayoktani Khul Ngakpa kaidawbadagi tholakhibano haibase ngasi aikoigi Manipur gi governor da thamjage mahangna hapta amada aikoigi illegal oiba khulai sing loina pikhalakadabani haiba order ma thoi adu oiba taragadi kukina aikoigi thakta ngasi aikoigi Manipur praja amasung aikoigi Meitei aikoigi mathakta lan tawribase si khudakta lephalagani khulai singdu pikhalao haiba adugi evidence ama pibiyoba adu oiba taragadi ngasi akoigi praja mayamna madu yazageba mama oibe akoina isa singdigi khulai do akoi tinjarakeba adu natragadi akoi sungya yabanga moi khulai lokatpa sungya yaroi Manipur da pyar thamibase tuda lokpiyo athu bada ngasi gi lainga akoigi leader semna ba akoigi lainga lainana ba ona biyo haibase akoi praja mayam gi akoigi ngasi gi kholang yam su ngasi gi mipham sigi waremni